Hi guys, welcome back to my channel once again. Aku vlogs. Mayam ngasidi smoke boga black sesame thongba jage. Aduga champut jagani. Aduga umrok metpe sikari kobra khangdre. Aduga mahilere. Aduga Coca-Cola. Aduga ngasigidi chaningai horgego chaningai torge. Chaningai de bhandana toge. Udong male. Respect. How? Favorite. Mana black sesame tawga chaadabse kuire baba chahi mari mga sura to isi chapne tangkhul ki style da thongbane hoy magi tongan ba maho man lakpane ma si black sesame ja
하와. ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯃꯍꯥꯎ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯄꯨꯟꯁꯤꯗ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯔꯗꯤ ꯔꯦꯁꯤꯄꯤ ꯍꯥꯏꯕꯤꯔꯝꯒꯦ ꯀꯃꯦꯟꯇ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯍꯥꯎꯋꯦ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯊꯣꯡꯉ ꯆꯥꯎꯕ ꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ Last bite. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯗ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯀꯃꯦꯟ ꯇꯧꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯀꯨꯞ ꯚ꯭ꯂꯣഗ്ꯁꯅ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯣ ꯍꯥꯏꯖꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ